Doctor, aina tali pa pok si boss chumoro doctor. Ana bagi layeng malna lupa chonga ni hai. Karigumba ana ba duna phatraga di lupa lising ani doctor noina pi ni hai sibu asumoro doctor. Hoi hoi, chumi, nang nataraga la ido achumani. Hais, lupa lising ani si aina longda biyada bani se. Doctor, yam phare adudi aigi chillai se. Mahau amta khangdre doctor. Amta layeng biu ba. Hoi, ai soidana adonge anabado phanaba layengzage. Se, sigi hidak se, hojing makum amakata thaksan biyo. Si hek thakpagane, adonge anabado, loinamak pharadabani. As, doctor, sidi noma khana tro. As, asok yam khabajibo. To, hojikti anabado loinamak pharamani. Chillai da mahau khangdabado, hojikti loinamak khangamani ne. Aduna layengman lupa chonga piro. Ha,